Ngasigi videostagi khangminasi Nupisingna Lotsinganba-Ikaijaba moina Ikaijaba tara. Number 1. Nipple tu hausilakpa. Gynecologist yengba nupi mayam ama lai. Kari taw laiba moigi nipple tu hausilae haina wakatpa. Aduga moina haibada period matam naksalakandana su hele hai moigi sigi tu se thaglakpasi. Adubu khangjinbiu masi normal oibadugumba hormonal effect amane. Phuktokkera adum lahengera masi adumgi apambani sidam matha saningai kisu leite. Number 2. Underwear machu olakpa. Ai khwaisi magic tawdaka haiba mandro. Tha mari selaba underwear gi mayai chubukta swaistel sumaina machu onboy chuboi tawusi adum thengnabirabra. Angau underwear di machu si brownish kona machu mantak taslakane. Amakpa amamba machu gi underwear singna ngauthorkane. Sumaina tawrisimasi adum karigino khanglabra. Adongi lanai haksang saru amusung madudagi thadrokpa mahi manaising discharge sing adugi makhoigi pH level adu yam acidic oi acid ki chang yam wangi. Acid sigi kallaba mayaina underwear si maraibuk thian khibane. Adubu khangjinbiu masi completely normal oiba thongne. Adongi vagina dai amatpa mahi machum chasilakpadagi tawrini kaidana khanbigano. Matha saningai kisu leite. Naton sumangdani khangde khadangdani khangde khutta boiro khongda boiro matu marang hausilakpa koilang ka somsilakpasti masdi nupi ayamna pamde hainade. Hello friends, free the iPhone ama thuibiningagadi video si makhatana yengbiyo kamaina kaidi thoidoino jitwin haribe app astagini masi online gaming platform amane sida adomna tawdoisi pin comment yauri link astagi free the sign up tawraga loire adai adom spin manga free the fangane spin today iPhone 14 Pro Max natraga rupees 10,000 fawba thoibi yahalle. Jitwin gi ambassador si sanini haidi app asi 100% safe and secure oi haibane kading modum na sign up to modam da agi promo code siznaragadi extra spin manga amsu fangane thoibi chance double oirani haibane. App si friends ng refer to raga rupees 300 fawsu earn to wi halle. IPL T20 FIFA sing sports sing su live yengaga predict to wi ai nangi prediction du lalaba up to rupees 15,000 fawba monday khudingi sports cashback pigane. Minimum deposit rupees 200 ni UPI Paytm nagi app tawraga 100% deposit bonus su phangane. Rupees 1,000 birthday bonus haibam su lehalli. Most importantly app sigi withdrawal instant oi customer support 24/7 laigane. Apam sing sign up to view Jitwin koilang ka somsilakpasti masdi nupi ayamna pamde hainade. Adubu nangna khangjingadabdi masi biological oiba process amane. Nupi amana magi puberty haidi magi haksang na sari pharakpa matamsida magi haksang da laba amadi amom animaki hormones chang wangkhalai. Tulang chombai hengadhali ibasi masi laba gi hormone aduna thonbane. Masi su completely normal oiba thongni haibane. Tulang se kokthokpa natra kokthokdaba adumgi apambane. Adubu mi su kokthoknai aisu kokthokdaba yade habadugumba tangai phade habagi pressure dei khak phauroidabane. Nasana comfortable oiba apambado nangi okay ne. Makoi chombi nupi lawragadi ina khuli ka haiba misu leibane. Maduri kari bhamno ai khangde aikoi yumlon nabagi dudi ina khunde. Lanai haksang sarukta manam chenba. Hausakan advertisement makal makal tawri lanai haksang saruk manam chendanaba manam nungshiba scented pet thadawni adai kamya manam nungshinabni kaidana jajat product kyama puthorgle. Adubu khangjinbigidabadi adomna makal mathil jajat product kya siznaragasu maski oiba dugumba mawal longingai oidaba manam amade adum chelaga leini. Masna yam namthiba mausa oidaba manam ulakti fawde adum kaishum tawningai oide. Lanai haksang sarukta kamyada piraida segrakta musilakpa. Sumdawba asisu khangjinbi hawro masisu hormones na thonbadugumba completely normal oiba thongne. Masdatom blitz tawrini ngokthokhnaba tawrini kaidana hotnabagi kaishum mathau tade.
Stretch marks. Stretch marks sidi nupi khaki wanate gender khudimukta dum leiba yaugane. Adubu ngasigi contents di nupi ginina nupi da dum focus tawjarake. Nupi gi puberty matam makhoi gi hakchang mapung mari pharpa matam staida maruina makhoi gi ning breast ki area amani faiganda arum hengalakpa extra weight lakpa maramna stress mark thurukale. Atenba matam amagi manungda unsana khangting ding thurukpadagi dakpham makhal amol stress mark asai thurukpane. Sisu kaisu nungsa thiningai oidaba mi mayam amada dum common oina thokpa potne. Masin nangna ubada nungaite haragadi line uba phangdanaba lighten tawba yai. Pathalaga khajik mami samhanba yai. Dermatologist ama tanabiyo. Nupisingna stress mark say masi puberty matamda khaknatana ngang mirolakpa matamda sodum thurakale. Adubu amuksu haijage masta kaisu ikainingai oide completely normal oiba potne. Breast ani si chawba amadi safe manadaba. Masi mamangi video madasu pandi panjakravane sengna hairabada thoina surgeon amada cell piraga semhanba natragade oi amadi yet ani gi breast ani sigi shape amadi size chap manaba symmetrical oiba mukti laite adana experts na hai maramsna monda nungai taba tawnu masi aswoiba nate mahusane. Nupi mayam amalai masagi period lakpre sizinaba potsingda ikaijaba ikaiba pokjaba. Pharmacy pet leruga thorakpada petu khabarna yomag natraga amuba cherang amada hapag puropagi mathau kaisu tade. Wonder Woman yauna nupi khudimukna sizinari post daida kaisu ikainingai oide. Masda adomna aran ahoiga tawrurabi mongda ikainingai hangoiningai kiningai kaisu leite. Period manungda khong hamthaganpa. Gynecologist thoina unaba nupi mayam amusudum lae. Moina hai period manungda khong hamthagali puknungaite khong mahi hame. Masisu khangjinbiyo progesterone hariba hormone asigi effect ni. Hakchangda piba sigi hormone asigi effect si period manungda ni hena wangkhalai. Masigi maramdagi adongi thibong thrill da yawba muscle sing yawna adongi muscle ayamba loina khara phadra tahagani relax oigani. Sumdo basna nupi kharada moigi period manungda khong hamthanabagi maram adu irakpane. Haktin naba pamakpa. Nupisingdi makoigi sexual needs ki ihulsing losingadabani haibagum tawodgumba samas asigi lonchat amalai. Masi phaisu haiba yai tungi safety gidamak yumbandri vising gidamak. Adubu adumna yum palaba nupi ama oiragadi adongi hakchangna nirakpa dabi adugi matangda adongi husband da kangthokpada ikainingai koiningai amta leite. Masisu hormone tholakpa lila amane. Maruina ovulation nangi phambi pokhamdagi phambi maru ma tarakpagi matam masdana sexual desire poglapagi chang asi wangkhlai. Masdadum nabuk mangningai kaisu leite nupasu nupisu jiba ngaktani.